ꯂꯥꯝꯕꯩ ꯁꯥꯏꯀꯜ ꯊꯧ ꯂꯥꯎꯗ ꯌꯥꯝꯅ ꯄꯛꯆꯩ ꯆꯥꯛꯀ ꯃꯨꯛꯅꯔꯤ ꯄꯨꯖꯥꯔꯝꯃꯕ ꯌꯥꯝ ꯃꯑꯣꯡ ꯇꯥꯏꯌꯦ ꯆꯥꯛꯁꯦ ꯃꯌꯥꯏꯗ ꯍꯣꯔꯤꯁꯦ ꯀꯃꯥꯏꯅ ꯍꯣꯔꯤꯅꯣ ꯑꯩꯅ ꯉꯥꯔꯤ ꯍꯥꯄꯛꯄꯒꯤ ꯁꯨꯝ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕ ꯅꯝꯕꯅꯦ ꯉꯁꯤꯗꯤ ꯂꯩꯍꯥꯎꯒꯤ ꯇꯤꯡꯕ ꯑꯃꯨꯛ ꯎꯅꯔꯨꯔꯦ ꯀꯨꯏꯅ ꯎꯅꯕ ꯐꯪꯉꯨꯗ꯭ꯔꯕ ꯀꯥꯡꯕꯨꯅꯤ ꯑꯩꯈꯣꯏ ꯂꯥꯏ ꯊꯥꯗ ꯌꯥꯔꯣꯏ ꯈꯜꯂꯤ ꯈꯨꯆꯨꯝꯅꯤ ꯁ꯭ꯋꯥꯏꯗ ꯑꯃꯨꯛ ꯁꯤꯁꯦ ꯑꯃ ꯂꯧꯊꯣꯛꯑ ꯆꯥꯎꯔꯦ ꯑꯩꯁꯦ ꯆꯥꯏꯌꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯑꯗꯨꯅ ꯑꯗꯨꯅꯤꯗꯅ ꯄꯨꯂꯞ ꯆꯥꯕꯗ ꯀꯤꯔꯛꯏꯕ ꯀꯤꯔꯛꯏꯕ ꯁꯤꯕꯨ ꯑꯗꯨꯕꯨꯗꯤ ꯆꯥꯏ ꯍꯥꯏꯕꯗꯤ ꯄꯨꯂꯞ ꯆꯥꯕꯗꯣ ꯃꯣꯏꯅ ꯊꯤꯅ ꯉꯥꯡꯕꯤꯕ ꯑꯩꯈꯣꯏꯗꯤ ꯆꯠꯊꯣꯛꯄ ꯁꯪꯗ꯭ꯔꯦ ꯂꯩꯔꯁꯨ ꯆꯍꯤ 5-6ꯀꯤ ꯃꯇꯨꯡꯗꯅꯤ ꯂꯥꯛꯏꯁꯦ ꯍꯥꯏꯗꯤ ꯂꯀꯣꯏꯁꯦ ꯅꯛꯅ ꯁꯨꯝ ꯂꯩꯔꯒꯁꯨ ꯁꯨꯝ ꯆꯠꯇ꯭ꯔꯦꯕ ꯑꯇꯣꯞꯄ ꯑꯇꯩꯗ ꯁꯨꯝ ꯆꯠꯂꯤꯗꯅ ꯑꯗꯣ ꯉꯁꯤꯗꯤ ꯅꯛꯁꯨ ꯅꯛꯄ ꯂꯀꯣꯏꯗ ꯑꯣꯏꯅ ꯆꯥꯔꯁꯤꯅ ꯁꯨꯃꯥꯏꯅ ꯄꯨꯟꯕꯅꯤꯗ ꯑꯗꯨꯒꯤ ꯁꯨꯝ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕ ꯎꯠꯄꯅꯤ ꯃꯧꯅ ꯍꯦꯛꯇ ꯂꯥꯛꯆꯔꯛꯑꯦ ꯁꯨꯃꯥꯏꯅ ꯌꯧꯁꯤꯜꯂꯛꯑꯦ ꯌꯧꯅꯔꯛꯑꯦ ꯍꯧꯖꯤꯛ ꯆꯪꯗꯣꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯎꯠꯂꯛꯑꯒꯦ ꯃꯥꯗꯤ ꯚꯤꯗꯤꯑꯣ ꯅꯝ ꯂꯩ ꯃꯌꯥꯝ ꯇꯧꯕ ꯑꯗꯣ ꯑꯩꯗꯤ ꯊꯕꯛ ꯁꯨꯕꯗꯗꯤ ꯁꯨꯃꯥꯏꯅ ꯌꯦꯡꯕ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯇꯥꯔꯦ ꯑꯩ ꯄꯣꯔꯛꯀꯗꯣꯏꯔꯥ ꯑꯩꯒꯤ ꯄꯣꯔꯛꯑꯦ ꯄꯣꯔꯛꯄ꯭ꯔꯣ ꯀꯔꯤꯅꯣ ꯉꯥꯡꯉꯤꯕ ꯑꯩꯒꯤ ꯆꯥꯛ ꯄꯣꯔꯛꯑꯦ ꯑꯣ ꯑꯗꯨꯏꯗꯤ ꯌꯥꯅꯤ ꯑꯩ ꯉꯁꯥꯏ ꯑꯩ ꯑꯝꯇ ꯀꯩꯝ ꯈꯟꯕꯤꯔꯨꯅꯨ ꯑꯩ ꯀꯥꯝꯁꯨ ꯄꯨꯖꯔꯦ ꯑꯩꯅꯅꯦ ꯑꯗꯨꯏꯗꯤ ꯈꯨꯃꯥꯅ ꯃꯉꯣꯟꯗ ꯀꯥꯃꯜꯂꯝꯕꯅꯦꯕ ꯑꯩ ꯅꯉꯣꯟꯗ ꯃꯦꯁꯦꯖ ꯊꯥꯕꯗꯣ ꯑꯩ ꯆꯥꯛ ꯂꯣꯏꯔꯦ ꯊꯕꯛ ꯂꯣꯏꯔꯦ ꯐꯤ ꯁꯥꯔꯦ ꯃꯧꯒ ꯂꯩꯁꯥꯕꯤꯒ ꯃꯥꯟꯅꯕ ꯌꯥꯕ ꯅꯠꯇꯦꯅꯦ ꯅꯦꯅꯦ ꯆꯧꯕꯤ ꯍꯥꯏꯁꯤꯅꯦ चलो घूमो कांग मैम से वीडियो दे याउजरानी नोय थुनदब वरिदो हाइदी बीटी पाक हाइना दाइने नुसिदाव थुंगनादेना हाइना समलांग नंबिरके निमला ꯑꯗꯨꯒꯨꯝꯕꯗꯣ ꯍꯥꯟꯅ ꯈꯜꯂꯒ ꯆꯪꯅꯤꯡꯉꯦꯕ पूजा पूजा देखो कबोक तो था दो ꯀꯦꯝꯗ ꯂꯩꯕꯅꯦ ꯑꯗ ꯑꯩ ꯎꯕꯗꯨꯗ ꯆꯦꯟꯖꯜꯂꯦ ꯉꯁꯥꯏꯁꯨ ꯍꯥꯏꯈ꯭ꯔꯕꯅꯦ ꯑꯩ ꯚꯤꯗꯤꯑꯣ ꯌꯦꯡꯕ꯭ꯔꯥ ꯌꯦꯡꯗꯦ ꯀꯃꯥꯏ ꯈꯪꯉꯤꯕ
ยิงไงน้องยิงไง ยิงไงไอ้มิงโดนนี่มาลาให้บ้า ยังไงนี่กอด้วยก่อน ก่อร้อยตรา บายบายบายบาย บ๊ายบายอะดูยังแล้วก็